ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯆꯨꯝꯂꯣꯏ ꯑꯦꯝꯑꯦꯜꯑꯦꯒꯤ ꯐꯝ ꯄꯤꯕꯥ ꯐꯝ ꯅꯠꯇꯦ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯚꯣꯠ ꯀꯥꯔꯣꯏ ꯍꯥꯏꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝꯑꯦꯜꯑꯦ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ Am-Istv ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯔꯥꯖꯅꯤꯇꯤ ꯇꯧꯕ ꯆꯨꯝꯂꯣꯏ ꯑꯦꯝꯑꯦꯜꯑꯦꯒꯤ ꯐꯝ ꯄꯤꯕꯥ ꯐꯝ ꯅꯠꯇꯦ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗ꯭ꯔꯕꯗꯤ ꯚꯣꯠ ꯀꯥꯔꯣꯏ ꯍꯥꯏꯅ Wangoi Kendrigi MLA Khuraijam Lokena ngarang apunba Wangoi polling committee na sinduna Wangoi Longjam Laikai community holda Wangoi Longjam Laikai Wangoi Wahingbam Laikai Wangoi Thaudam Laikai Wangoi Makha Laikai Wangoi Kabui Khulda leiriba ahal oiraba singda Wangoi Kendrigi MLA Khuraijam Lokena Kambal Khudol Tambagi Thoramda haikre MLA Khuraijam Lokena makha taraduna Wangoi Kendra da hana leiramba Laiwai Kraba Luchingba politicians singna tungda lakadoriba mirolgi Khanna Chokha Thorangi Oiba Tabak Thoram Kya Tobirami Rasnitigi Oiba Ketnaba Leiragas Amana Amabu Bevar Tongnaduna Nungsijanana Leiram Kiba Ujahawi Thengna Jahawi Ahal Singadugi Matung Injeraga Kendra Sibu Model Village Samo Henabagi Pandamda Top Tabak Thoram Kya State Ki Oiba Issue Kya Leijarabasu Tauzari Honazari Laiwai Kraba ex CM Wahingbam Nipamachagi Bangoldagi Bot Ka Kibadu Ngasi Fauba Laiwai Kraba Ahal Singna Pamjaramba Tabak Amata Ngasi Fauba Paikat Kray Matam Sang Wangoi Kendrigi Mihut Oiduna Leirakiba to the Wangoi area Sida Gari Masak Tokpa Toramba Lakre Hana Leramba structure Kara Semzilaga nameplate Hongdoklaga achievement work ni Hajin Bayaroi Miyamgi Mihut ni Haina Lady Basi Miyamgi Tabak Tobagi Bot Kabani Tabak Todrabadi Bot Karo Haina MLA Khuraijam Loken Fongtoki Nakalamaromda Wangoi Mamang Kaidem Dagi Chanambam Ningol Kaidem Ongbi Chauba Misi Yamna Hena Nuaitaba Togdokni Misi Siga Mari Lenana concerned police officials Singapore Pongnadana Misi Sigi Matangda Atubada Langlalangjil Putuk Puthoknaba Kanghanba Laikre Misi Asida Jenaba Singh Logi Matung ina Chapchana Cherak Fanghangani Police Tasu Kendra Sida Nupi Angangda Chathaba Miot Minay Asidagi Ngakthoknaba Khara Henba Chekshin Thaurang Lokhatnaba Haijaba Laikre Hana MLA Khuraijam Loken Fongtoki Put comes up down the dozo, none of one of the Kano, one of the Ajuana Masuano. Asagi, unnecessary the Canada, the Palado, Pangana, one wish the character of this. CLA Lam can be one way, Jagashita, character of this question thank you. Kanakamo, honorable American idea or Musulay. PR Matamista, Kalipuraki, Pal West, industrial estates in Pal West, Central approval to the War West, Ufalweski. Adu aina sida simba ya kana hainingdi ayeng adum thabak khanga khanga ngakani adu sida yam maru aina koi lamjida nahang lerega mana adu hay mi gi atopa kendra jing mamangda so wo yemilida amadu honna abde loje hani adu ai madu wakhal lo kya pamde ta seng thabak phajana to pami angam lai jing phajana seba to pami koi leri jing si hayeng no si chana no min da pami adu dina tradala koi gi ai lai ai ma lai hiti praja lo khamle ne Iboton Memorial Academy IMA Wangoi gi Mahiroi Singh teaching amadi non teaching staff singna Wangoi AC manung chanbada leiba kabui khul ani gi manungda ama oiriba thiam leisang khong da leiba kabui khul gi chakan gangai gi humni chanba numin pangthokpa leisha amadi pakhang jagoi shabagi thoramda Portland bagi thoramda ex minister Oinam Lukhoi Iboton Memorial Academy gi chairman founder Wahingbam Jadumani Singh amasung school asigi principal Sagol Sem Asasu sarkyaki Oinam Lukhoina haikibada Moirang Kanglei da kabui chalang maiba wari sagon aduna laklabani asida sunatana Manipur khundariba furup kunthraga tarukna punna hingminaba lamdamni adubu ingna singani kunga hundoigi megi tanga hum thokiba irangasna maram moiraga festival khara lep lurabasu kumsi chahi ki oina irangasi khara nemtharakpadagi kabui furup ki oiba chakan gan ngai gi festival asi pangthoknari furup khudima ki festival thorakpada amaga saruk yaminaduna punna hingminaba lamdamama oiminasi haiki Bukai kema
सिगुम फेस्टिवल से कबुई खतन नते ते खरदे मैम solidarity utpoina festival kaya pangthokna lakhibani adu hojikti thoningdeba thogdok khara ingtha taptharak bagi mami ubudagi umsidi kabui chilenau singi festival je happy chakan gan ngai je khara mapung phana pangthokpo dongna ujai aduna koi khudimangna dharmagi khenaba jati gi khenaba thamdana amaga nungsi janana hanam leminaramba dugumna magi festival tholoko matamda changna dana saruk yamina dana tawai si suki matik amna phajakarba miyoi bagi dugumba chana kanglol amani manipur da khundareba community khudimangna saruk yamina dana koi nungsi chanana leiba dugumba lamdam mama haibodo ishorma na pine bibo oisanu Makhatana IMA ki chairman founder Wahengbam Jadumani na haikibada Manipur da khundari ba furup kunthra ka taruga se Manipur gi oine integrity ngak minaba madi cultural exchange tongna ba si yamna maru oi aikhui gi summit lon punna fagat minaba duga amaga tengbang minaba changi haikiba ga leina leisang khonggi leisa fan gi leisa ngak pasana macha gangmai phongdorokibada khungi sigumba kumhaina lakpada aikhoibu lamdam mastan leminanaba ichili nauni khanbiraga pot lanma lakpasna aikhoi maselgi marakta nushinaba helakani furup amaga nushiba thazanaba leiragadi Manipur ing tapalamdam mo oigani haiki si smaina amaga smaina sahi khuding ko sigi kumai phiong leibasida asomgi apoi meitai sinau singi saitegi su ko smain laknaraga sumtobasidi aidi shanti gi kaino leigadra ina khali ko amaga nuksina bi changsu hengalakani sa akoi gi Manipur da hojiki irang thoi mayam se masi akoi na kanona jati amana amagi mayam gi wakhan sida adigi nuksina bi changse sum leira kan ko Manipur si shanti oigadra ini aigi mota kanu khanjai Lions International District 322D na paring 9 na chatharakpa weeks of service to address hunger thoram Lions Club of Imphal Valley Next Generation Imphal North amadi Imphal Global na sinduna kharaman kaithal da nomagi chara taliba street vendor safai karmachari hotel na chingbada ayuki breakfast pisakre thorongi organizers singi maiketigi Lions International na piba relief hunger haiba thim nomagi suraga chara taliba sinmi singda nomagi breakfast pisabagi thoromasi pangthokpani ngasigi oina mioi chatret lomda breakfast pisaba ngamle haina phongtongna rakli Lions International District 322D की मखादा weeks of service है ना कोई free hunger India है ना campaign हम तो जे मसीह भी मरुए पर पांडम दी अकोई की चाकलाम बशी somehow अकोई ना Lions की मोटो अमो है ना अकोई core service activity है ना कोई support तो जबनी ngarang tang ahom dagi Manipur region Lions launch to ramatungda kasi ani subang numida sida second day sida akoi Imphal Valley Lions Club then Imphal Valley Next Gen Imphal Global amasung Imphal North Club mari si khusam nazaraga tok jabani hauji pawgem rathana temba brem tang nominasi Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau maring chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingan kunga tarutaki hauzaragani matam sangna daki experience leiraba ningthina khang hairaba oja kayana takpi tambiriba coaching center ni akupa marol gi dama Sangai tutorial natraga Sangai hostel kwa kathel ningthem kol da lapiduna tanabiu honglakliba punsi gi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adom gi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matungda mayam ba mukhanna taram nok chari makhada ba pau pisari
Team Bon Jovi MMA and Fitness na sinduna Manipur Pride MMA The Rise of Warriors na mingthonba fight event ama April gi ahanba chayolda Imphal da pangthoklagani haina event asigi director Rangam Chiruna Hotel Classic Grande da pawmi singona bada phongtokre thramadu Team Bon Jovi MMA and Fitness ki MD Nomaitem Bon Jovi na event asina lamdam asidagi Anoba Sanaroi Thorakpada Mating Piragani, local event Sindabana Maram Oiraga, national and international Thak Chapada, Awat Pakia Tingnabana, Awat Pasinga do men Katnaba Thoramasi, Sinbani Haiki. Rangam Chiru Namakataki, the Aprilgi Anidagi, Ahumda, amateur fight Tormatung, Aprilgi Marida Pro Fighter. Taraga Marina Sarkyaduna Pro Fight Event Pangtokani, event as the Malim Githaki, Ring Sing, Seasonaduna, Haurakliban Naha Sing, the Mixed Martial Arts, MMA Gi, Inot Habnaba, Honagani Haiki. Manipur Pride MMA, the Rise of the Warriors 1, will be held by the first week of April, tentatively the 4th of April, which is Saturday. We are trying to avoid angang singi board exams kari kara matam mayam de ko yengaga April sina khara conducive ogi dabra adna team asina koina adugi decision da tajarakpuni. And we are also inviting amateur fighters from basically from all over Northeast and the rest of India as well. We will be focusing on our fighters, our fellow Northeast fighters. Hausules lakbada maroiba paw ang kanipsel. Oidaba nganglaga rasinti toba chumloi MLA gi fam piba fam nate miyam na bu yadrabadi bot karo haina wangoi kendri ge MLA khuraijam loken na haikrai Hosu phauge na de ICB na sandok chari ba paw matang silo sinjare mi ding tabiri ba puna mo pom khana kurum chare